Manipurgi Maitai Samaj ki Thawai dagi hena mamal lairaba dugumla mafam sing adubu ngasidi red zone amadi buffer zone haiduna mafam si wai khoina changbang amdaba kabang amdaba sokpang amdaba mitsin uraga thamoi dagi pi taraga khangliba ai khoi sing sigi thamoi danga sidi hangduna lakliba India gi karam policy karam bai mogi manungi karam bai agenda na noba ngasi ai khoi gi Maitai praja jing gi khangmang amdaba thamoi gi China si piduna lairibagi marong karigino kuki narco terrorist singna Manipur asibu Thugainanaba machet machet thokna thugainanaba honorably basigumba tanja sida Manipur gi kachin koya lojing loya singsida narco terrorist singa sina landaratuna bakhal makha kaya gi bom top land aduki matik tawgan awaba sai theng pirenge gi tanja sida aikoina Manipur gi lam oiriba jiri hariba mafam se sidi aikoina yoksalakti haibagi nungnang badu thadok tuna leiringe gi tanja sida jiri hariba mafam sida su aikoigi farm tawduna leijaba अखोगी सोइबम शरद कुमार कौबा दुकुमलबा इसम जम्बा मिसक्सी थांगना यानदुना हालकपा अदुगा मफम दुगी उमंग वामंग कया मई थारकपा स्कूल मई थारकपा युंग कया मरु मई थारकतुना ngасidi मफम दुगी प्रजा खुदिंगमक्सु रिलीफ केंद्र मियोय लिसिंग अमगी मथक्ता लाजेनदुना अवासे थिंगनंगदुना लेरिबा असिगुमलबा तंजासी मथंग मथंग चथरकबगा इरोयना ngarang na handaju तारीख 13 gi असिगुमलबा नुमित सिदा India gi asigumlaba akoigi masak thoklaba Indian security force adugumlaba CRPF ki miyoy amasu adugumlaba narco terrorist kuki singduna kaptharako nongmaina kaptana sikhreba aduda natana Manipur gi asigumlaba Manipur state ki security police ani amazu ngasi layeng duna panduna soktun leiri asuk India gi masak nairaba security force pawba sizalaklaba matam sida aikoigi India sarkar amadi Manipur state ki sarkar pairiba mungkhoi singsna tumina leirise masi aikoigi thamoida nungnangda bangamde maramdi makhoi karamba hidden agenda laibana no makhoi na makhut punjanduna ngasi phawba leiribajigi maramje maram aduna aikoigi thamoida aduki matik nuaijade adugumlaba aikoi ngakpiriba CRPF amadi Manipur gi police ani ngasi soktuna leiriba sibadugi damakta de akhoi thawai hakchang yauna condemn tawjari aduga panjaningba wafam ama khaksu aikoi maitai haiba maitai jati sigi damakta thawai dagi su hena maman yamne haina khanjariba kaubru gi sing amadi budok thangjing gi khubam moiriba sigumlaba thawai dagi Manipur gi maitai samaj gi thawai dagi hena mamal leiraba dugumlaba mafam sing adubu ngasidi red zone amadi buffer zone haiduna mafam si wai khoina changbang amdaba kabang amdaba sokpang amdaba mitsin uraga thamoi dagi pi taraga khangliba ai khoi sing sigi thamoi danga sidi hangduna lakliba India gi karam policy karam bai mogi manungi karam bai agenda na noba ngasi ai khoi gi Maitai praja jing gi khangmang amdaba thamoi gi China si piduna leiribagi marong karigino bakhoina Maitai je ai khoi gi chahi lising ani amadi lising ahum gi mamang dagi leiraklaba adugumlaba akhoi gi Maitai jati asibu tungda lakada akhoi gi generation gi mioi singsida Maitai jati gi khongul se mami phok ta damdana bagi adugumlaba lambian amane na akhoi na lawi maram aduna akhoi na ngasi gi akhoi gi di ima ipa sakliba Manipur sarkar pairiba chief minister mantri MLA singsida akhoi na tana pham thokoni na makhoi singsigi mayum da chakaga WMO gi World Maitai Organization gi women wi akhoi na khana jare maram di makhoi singdugi mayum da chalaga kari gi nong na khoi karamba na khoi gi nakok ta karamba khalaga leire ngasi akhoi gi ipai pu da thambira bai khoi gi thawai dagi hena mamal jalaba thangjing sing amadi ibu daw kobru gi mafam sing jai khoi na changba ngam handri ba se ngamhalu na khoi gi kok ta karamba leire ge haina khoi makhoi gi yumda changsin ba hauragani aduga wafam amana ngasi India sarkar gi lalong amadi akhoi Maitai jati sing sibu khongol mun anabagi Chathara liba sigumlaba thawong sing asida karamba makhan makha kaya gi we mayam na ikhoi muthat na ba honari narco warfare season adana ngasi drug addict mayam sudana ikhoi khunai mulhali Maitai jati mulhali with khulai gi mating ngasi kuki season ragam Maitai naha hagulag liba mayam amabu hat gi thawong makhan Manipur gi sidai kanglai pa gi sidai do hotna dar ngasi tawriba asigi matakta CS amadi abortion ikhoi tawdana ikhoi gi ngasi angang pokpagi masing handalu na laugi bana maram oidana ngasi gi Manipur gi Maitai praja gi ima ibe leiriba singa singa sidi akhoi gyan taminabam thoe with medical gi line de leiriba doctor sing sisina su akhoi gi phuruk ki izati Maitai samaj asibu makha ta na generation je mutana na bagi damak ta hairagadi hairiba narco gi warfare or arm gi natraga su akhoi khudi mangna angang masing yamna poktuna CS tawba amadi abortion tawba se akhoi na mamang da su हाइरिबा हॉस्पिटल सिंगसिदा चंगदना अखोइना मतिंग निख्रबनी मरम अदुना अखोइना हाइरिबा ड्राइव सिंग असे चंगसिनबा हौग्रे चंगसलकनी अदुगा प्रजा खुदिंगमंगनसु अखोइ अमत ओइना ज्ञान तामिनरसे हाइबा वाफम सि मीडिया गी खुथांगदा थमजरी।